ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯈꯟꯕꯗ ꯄꯣꯂꯤꯇꯤꯛꯁꯇꯒꯤ ꯂꯩꯕꯥꯛꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯂꯨꯆꯤꯡꯕ ꯈꯟꯕ ꯃꯊꯧ ꯇꯥꯏ ꯑꯃꯁꯨꯡ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯁꯣꯟꯊꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯔꯤꯇꯥꯌꯔꯗ IAS 𝗟𝗨𝗖𝗛𝗡 ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒ ꯃꯥꯌꯣꯜꯒꯤ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯃꯤꯐꯝ ꯑꯃ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕꯗ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯥꯌꯣꯜꯒꯤ ꯑꯍꯥꯟꯕ ꯃꯤꯐꯝ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯆꯍꯤ ꯑꯅꯤꯒꯤ ꯂꯨꯞ ꯑꯁꯤꯒꯤ ꯊꯧ ꯄꯨꯒꯗꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯑꯣꯏ 18 ꯈꯟꯗꯨꯅ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯥꯎꯟꯁꯤꯜ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯦꯝ ꯄ꯭ꯔꯤꯟꯁ, ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯨꯔꯦꯁ ꯀꯣꯏꯖꯝ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯏꯁ꯭ꯔꯝ ꯖꯦꯝꯁ, ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯝꯌꯥꯟꯕ ꯁꯔꯥꯡꯊꯦꯝ, ꯑꯦꯁꯤꯁꯇꯦꯟꯠ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤꯔꯦꯟꯗ꯭ꯔ ꯊꯥꯡꯖꯝ, ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯣꯡꯕ꯭ꯔꯝ ꯅꯔꯥꯗ꯭ꯌ, ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯣꯁꯤꯌꯥ, ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯦꯡꯕꯝ ꯄ꯭ꯔꯦꯃꯥꯅꯟꯗ, ꯑꯦꯁꯤꯁꯇꯦꯟꯠ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯣꯟꯖꯦꯝꯕꯝ ꯁꯃꯥꯅꯟꯗ, ꯑꯣꯗꯤꯇꯔ ꯂꯩꯁꯦꯝꯕ ꯆꯤꯡꯉꯥꯡꯕꯝ, ꯑꯣꯐꯤꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯤꯡꯀꯨ ꯂꯣꯡꯖꯝ, ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ ꯊꯧꯗꯥꯝ ꯄ꯭ꯔꯤꯌꯥꯅꯟꯗ, ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ ꯍꯦꯔꯣꯖꯤꯠ ꯊꯧꯅꯥꯎꯖꯝ, ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ ꯊꯧꯗꯥꯝ ꯃꯥꯡꯒꯣꯜꯉꯥꯟꯕꯤ, ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ ꯃꯩꯁꯅꯥꯝ ꯍꯤꯔꯥꯕꯇꯤ, ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ ꯂꯥꯏꯁ꯭ꯔꯝ ꯔꯟꯕꯤꯔꯅꯤ꯫ 𝗟𝗨𝗖𝗛𝗡 ꯍꯥꯏ ꯀꯔꯞꯁꯟꯅ ꯊꯜꯂꯕ ꯂꯝꯗꯝ ꯑꯁꯤꯗ ꯅꯍꯥꯁꯤꯡꯅ ꯑꯍꯦꯟꯕ ꯄꯨꯛꯅꯤꯡ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯔꯞꯁꯟ ꯍꯥꯏꯕ ꯑꯗꯨ ꯃꯨꯠꯈꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯑꯍꯣꯡꯕ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯂꯤꯕ ꯑꯃꯗꯤ ꯆꯥꯎꯈꯠꯂꯛꯂꯤꯕ ꯑꯁꯤ ꯅꯍꯥꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯗꯒꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯣꯔꯤꯌꯥꯗ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯂꯩꯕꯥꯛ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯏꯔꯥꯡ ꯇꯧꯔꯀꯥꯟꯗ ꯍꯣꯡꯉꯤ, ꯊꯥꯏꯂꯦꯟꯗ ꯍꯣꯡꯉꯤ꯫ ꯃꯁꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯩꯉꯥꯛꯁꯤ ꯀꯔꯞꯁꯟ ꯂꯩꯔꯦ, ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯔꯦ, ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯕꯒꯤꯁꯤ ꯈꯨꯃꯥꯡ ꯌꯥꯝꯅ ꯄꯨꯁꯤꯜꯂꯛꯏꯕꯁꯤ ꯅꯍꯥꯁꯤꯡꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯌꯦꯡꯉꯨꯕꯗ ꯑꯐꯕ ꯑꯃꯠꯇ ꯎꯗ꯭ꯔꯕꯅꯤ꯫ ꯑꯃ ꯇꯧꯔꯦ, ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗꯩꯁꯤꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯁꯤ ꯂꯩꯉꯥꯛꯀꯤ ꯃꯊꯧꯁꯤ ꯑꯩꯈꯣꯏ ꯔꯥꯏꯠ ꯇꯨ ꯂꯥꯏꯐ ꯑꯦꯟड ꯂꯤꯕꯔꯇꯤ आर्टिकल 21, राइट टू प्रॉपर्टी आर्टिकल 300A मसी लेगाकी मथौनी सि लेगाक नंबरगा अखोइगी खुंजासिंग नोइ पाइरगा नाइ लेखाइ सिंजी सिगी सिदैसिदा अखोइना अहोंबसि कमाइ परकदगी लेगाक सिंगाइ लाहगदगी आदि पॉलिटिशियन देगी पॉलिटिकल पार्टी दुनोइने अखोइना दरकार लेसि